अहानबमक्तदा क्रेजिकल ऑफिशियल यूट्यूब चैनल असिगी माइकैदगी मयामबो इकौकनना खरमजरी ngasi Heereima Yaireima season 2 puduna lakjari wari asi haudringai gi mangoinana mamang season 1 dagi wari mate khara samlapna mayam dali jage Heereima Yaireima amade sinthoiba inakara khunba businessman Rajkumar Nokulchan gi macha singni Heereima amade sinthoibana Nokulchan gi nupi hal laisilembina pokpani aduga Yaireima na Anisubi nupi sital no pokpani Heereima mama macha se mabu kaya phataba miyoi singni makhoini Yaireima mama macha bu matam pumbada mangna bisilami amade mapabungi business ki oiba thabak thorong pumnamak makhoina supai paisina bu hotnarami adubu Yaireima de adugumba wakhal poklamde pukchel tingbe ingja tapchabi nupi oirami Robert Koba Heereima ga Delhi da leiringai khangnaramba nupa maga Heereima gana plan kaya sinduna Yaireima bu manghanna bu hotnarakhi madu pumnamakto Heereima gi jewelry house da accountant oiba lalaiba kauba nupa macha mana tanja chana chana he kanbikhi lalaiba do thangna phawba thinduna sokhi thaudok kharadagi Yaireima ga lalaiba ga naksinnarakpagi maram oirakhi amaromda Heereima di lalaiba bu kalak khambanba yam hengalakhi Yaireima bu hena singnakhi aduga amaromda Robert ke lujadaba maram chatkaya urakpadagi Heereima Robert tagi laptholakhi lalaiba oina magi oina ba khalakhi Robert Heereima gi matauda hena sauki ikaiba kaya nanglabada Robert Heereima bu hatnaba plan sinkhi Heereima so mapabungna magi phattaba thabak sing mathang aronba miyoi thadoktuna thigattuna khanglakpadagi Heereima yumdagi tanthokhi lambi de Heereima na car thawlakpada pre-plan tawduna lairiba Robert ki miyoi singna tatana Heereima gi car thomdatuna hatnaba thawjilakhi machem sibu khamjinaba matungda tanaduna thawrakriba pukchen chawbi Yaireima na machem bu kannadaba speed kallaba tatadugi mamangda mahakki car du thachinki Yaireima tataduna thomki thawdoktu dei Yaireima wakhal choibi haibudu oiki phatraba Robert na Heereima bu sihaudrabada mi hatningbagi wakhalda mokok chaklaba Robert wakhan tajaduduna hospital da manaupi Yaireima gi seba tawribi Heereima bu hatnaba doctor saduna saklotuna lakhi tanjado Heereima leiramdrabada Yaireima bu Robert na hatoknaba nongmai kapna hotnakhi adubu laibak thiduna Heereima na manaupi Yaireima bu kalamduna thawai mangki Mapai bunga Nokulchan magi family pulap puduna Yaireima bu layengnaba infal thadokhi amaromda matam koina kainaruraba lalaibagi mama mapa punshinki harauna nokjekhi amaromda inkhalakpai angauba nungsibana puba sinthoiba amadi langlen anigi nungshiba nungshi haibadi khangnana chinbaldi phongnadana wadi amatasu saba nangnadana sinthoibabu makha lairik tamthananaba machega loinana pukhrabada kaptuna nungsibana chatkriba maikaidu yengduna lehauki lalaibasu Yaireima gi maikai yengduna anaba phaduna halakpa lai khoirumduna thamoi kaina lehauki masine Heereima Yaireima gi ahanba saruki samlakpa wari ngasidagi mayamda Heereima Yaireima gi anisuba saruk adu lanthokjaba haujari wari asi kari karam torokpa haibudu taminarashi He imalai shirelai punbi lei maril sayun oiribi aji tattabi akhong kangdabi imoinu ahong achaubi tara chakning khakna chaksaubi wanglai yening khakna yen saubi wayel wangam thaurangbi huyel lanchang saphabi ingi khuchingli oiribi pegi chahumnu oiribi hipokbi yaipokbi Heereima Yaireima Hikupi Yaikupi Yaisna kauna mingkhaibi Leima taret sayonbi Naktha leima pautoibi Purup leima luchaubi Purep changjau oiribi Puron wanglon nungda yatabi Ayuk chara nungdambi Numidang chara nungkhaibi
Taibang nauyuk na kun biyo, Heereima hausam tongdam nabi, imoy no ahong ajaw biyo. Aray no laysin birao, ahom no humjin birao. Kangla chira mari maktagi, malem may kay nipal maktagi. Ingi kurji chingbagum chingsin biyo, pigi chahum supagum supsin biyo. Achi tat bigano, akong kang bigano. Tara chak ning khak na chak saw biyo, wang layyan ning khak ni yingsin biyo. Heereima, ngang law thambal man ba, koy man sana na kong kada, taibang nong sapan ginadayrem wak mana. Man bi kukap na na, mukmu lay ton kon, kaubi chiralo, malem thawray lay kapay na. Changjaw lay pak na na, koy man na kong kada, chip na no na pudem jeri. Hung pokpi to, tagup haku haku. Layhipun taring jing hing kaubi, thup kaubi, layo lang tanaw bi kaubi ma. Lengsin biyo, nanay na kajab silaw biyo. Lingda na law biyo ima. Lingda na lay biyo ima. Jingulak tagi athoy bi, yumlay may ima imoy no, ahong ajaw bibo. Kubak jangjaw taralo na duna, ngamjaba tenbod, nga, angaw basaring yaw na, Pungalay rududa irajare itampado. Majanu palalaiba madi mapuri banong rembaso. Malem laydaw kong yang jaisu na tabagum. Lay marillangol jang konbi ibindu punem jare e. Nga sisi wakjing thagi tarani thoy ni panbaw. Yay farabaw. Thabi na jing jang dabaw. Thaba na mayway daba koraw ni. Kang lay yung thong kuding daw. Uchan me kruk haudura. Imoy no iben bu kurum narae. Lalay ba, kubang jangjaw taralon, iben bu kurum jarae. Iben, nasude, taibang apang bane. Nasuna karibo kanglo ne. Asoy ba jama yawrabaso, iben na kubiyo ko. Ngasiga thana, jahi ahum hayrakle. Aigi Yaireima bo, nasugi michina uzage panglaktaba. Iben, Yaireima bo, Matampom na magda, tekta kaida ba pinabiramo. Lap na layribi mahagpuso, lap na dumakon biramo. Ana ayik bomba, tinkok piyo laykok piyo iben na. Nasugi apabata oy jarage. Asum na lalayba do, layning chet na ning jarae. Tampaso laygi oyba, katpa kurumbagi, tabak singdo loyda duna, mapuroy ba da hay jarae. Tama. Sarengse ibong ora tamonara amta phachimdo piro aisu sakhumda jangjarage nongdrembadu nokladuna ibenda katliba potlam singdu khubak ahumla khuduna kaithore amuktang khu laitana khurumlam laga nga du pairaga semna ba sem sare lalai basu chandol machugi khudai amase matu tektaba angoba purit angoba malet mapai bungogi manakta changlai mapa na nga semna ba hotnaribado uraduna tapna haire baba nga do ay dum semlage nongdrembadu noglai ijana hairadra hoi pare ijana semna suyaida ihe puritu ama hongdo dana amu I jongsindana jurani na lalai basu nokladuna purit ama hongdokluduna nga du sembalo sinkre mamai be matam phana chakhungi thabak thong bathak ba loiduna chakmai dagi chak jadum ahum sing na khaidore sareng ensang athong ba hawai mu biga yong chak iron ba champuching adusu khaji hapladuna iben gi saruk tam jare khurum jare pumna mak loiduna nongdremba made lalaiba anisu chak chana ba phamtharakle nongdremba magi loina bida onchinduna mama nangsu charingai pulap chahorasine ningtham thanina ingkradi jakto hauba hauna de lo tamphan nokladuna tamoga ichaga chathopiro ai awada pa yengjarage aduga dum jarage nongdremba tapna phare adude khoi charego jasilu bungo nupana siktana le jasilu ne sarenga do oktraga namada habalu lalaiba ngasi di mahaki punchida karisu watrabugong khumjare mahaki apokpi anigi minung sisida
mitlu pirang ihaurai. Taibang mirol tarak ngai apokpa mapagi awatpagi chaina duna chaifam naina mahakki thamoidu phuduna laklabani. Ngasidi kayada nungairabano. Palem panthau animakki tampakta nauthi sajaba phangjaba. Laibak phaba macha haibadu oijari. Taibang sida mama mapa sudaba machagi awaba thabada loiroi. Asumna chana thaknaba loiraduna magi kada changnarai. Lalaibasu phamungda tapna phamladuna phone duda Yaireima gi photo du yengjarai. Chahi ahum mapung phare. Nangi nasa uraktruse. Aina nangna treatment tawringai toinadi lakhibane. Adubu matam dudana nangna mirol tadabai aibu nangna khangbikitri. Nangi treatment solution kraba matung chatpadadi nangna lolibra. Babung nokul jana oidab hairibra. Aina nangbu amukta ujagi haiba phapang lakhitri. Nang phare haiba tare. Yaireima ai yamna harawe. Adubu nangi thamoiduna aingonda kari pendaba leibano haibadumadi ai khangtri. Ai ngai kene. Ngasisu hayengsu adum nangna imangsida leptri mikupta fau. Ngai bagi awaba aingonda anauba natie. Ai khangba yamna kale ngai bada. Phare. Phajana potharo ko. Aisu potharage. Good night Yaireima. Asi hairaduna magi table lemdu mai muthattuna momo noktuna tumthakre leibadu. Thaukhriba police gari singdo yam thuna kanagumba ma nanthokibagi tanakibagum tawri. Ayuki pung tarit makai pauni. Akasvanin fal Nolini Devi na pau pajari ahanbada maruiba pau. Crime kayada amadi mother case ta chinaduna court na mapunchi chupa jail da leibagi phadok pikraba Robert Pukhrambam chahi kuntra leifam thangmaiban hijam dewa leikai apokpa Pukhrambam wanglen maitei ngasi police ki khutagi nanthokduna chenkre. Police na mafam kayagi check posting hanadagi security hena kangkhat ankre. Police department gi maikaidagi Robert hairiba miyoi isigi mari makhong takpa ngamba miyoi da lupa lakh ahum gi reward pigani haiduna lauthokri. Langlendu Mangol da radio tarambani. Adubu pawadu tarubada hena sauningladuna radio du put launa muthatli. Sumang da payasi duna leiriba mani na machanda hanglai. Kaidore radio muthaladi bema. Langlendu sauningladuna hairi. Tamo Pausiam taning da bama yauraba. Yam neglect jaba police department ki thaudokni. Ichemji Heereima hatba nupadune Robert haise. Police ki makhutai nanthokre haise. Mani do payasi na sina haire. Robert ki mapado aphau bane. Tauge da ngamba. Mantri party loina makhong da turi banu pane. Nanthokpo oiramlai. Ibema lautuna duna thadokhi boiram gane. Lupa lakh ahomgi reward tubo kaidodorige. Moidadi kaisu leiba paisa nate. Michamgi mitta uchai bibane. Onthokpani da. Langlen saurap haire. Adubu haiba. Chahi ani ahum court muknaba yaba muknare. Marai mara tawduna case tawnare. Aroibada maral na maput phaduna jail da mapunchi chupa leinaba court na haire. Sida nanthogaliba sibu lautunaba natradi karino haibanida. Tamo yararoi. Iramdamse Loga se ina kara khunba migi khutta loina leire. Mani du tapna machan bu themjeli. Oise phare. Isor leiribo kari ki waru gani. Sak udaba magi wail tappa khaktane. Pumnamak mana tawba thabaki karma adumak phangadori bani bema. Ihe aisu nabungla leibana lau haibani. Kuire ne aisu unarudaba. Kai numitano thabak kitang kongba numita chalurage khalibani. Khana lawo singo hektangam de bema. Hey, nangsu thengkini loisalo. Suti da thorakpada nang mai bema haleng re. Thengjin kinabani. Thinaba tawge tamo. Langlendu machin macha gadu patang khumai. Tamo aishu waye ada hostel da dum leibadu. Tuye bek loishin bade nurse tamli bani na tamli base. Aidi uhabana lore. Haudadi ngai ribo aidi ba loisalaning bana lore. Mani machanda haire. Hai
Nachindu khaptana lairunune loisinaba taw ai iru phatlurage aduga jakto chatholaga ngalingai thinge ko wadu hairamlaga mani do maninglomde chetkhre langlendo mangol du da sum phamlaga chawrba makhoi gi sumang matonge hingkhol du koini yengli amaksu matanda thik thik launa nokthore machinda khangaudana sonke yamungcha ningsing la magi yambung chana humang ara ara ta khai mamangi hingkhol du yopak tu pairaga tawkhibado ngausinnabana pakchaba sauragana rasi henna leiba inkhalakpai nupa macha amagi awatpa leitraba sinthoi babu ningsing libani langlendo mahakki khudangda matam pumbada loinariba gari do yengladuna tapna haire ngaina chahi ahum sawkhre nangdi yam nungaina laikhra male nawana pausu tahanbidaba asuk jakna asuk wana lenhanbiba nangi mamai pakpi gari seyengduna nangbu ngairibane aina ithaw mai oige maside aina suk yamna wana ga ngairaga nupiga koidana miramduda leiram aina kadokyengo aina kadawduba karibu tawba ngamdoino baina ithanta yenglaga kapadi haidaw male ataidi kari sungam loida adubo dumaina di tarum kanu ko yamungcha aidi yaroi haishine yamungcha na mi amamam oibei manglaindo aishu khara makhaidi ngamlakadori bane langlena munjang tawribado sumangdai leleibana khangkau kauduna khangale ai kari munjang no aina kaubaga sidadine masingangsi langlen do khangbre khangi aima tama elakbaga khangau dreide o haudrine wakhalama khalingai da kakhat piro tama somda tanjadu da manisu iru jabal loiduna thoglai laleibana phamduna leirambadu harau harau kaurei aima inaw lalaiba laklamidana nayambana haujitasu nachanda nangbu palambada ngairibane iyambasu sallolo o ngahakta phau sangde inawgi manakta ngahakta phau leplagi khanbase hek ngamde ngasidi inaw noina yokshiledana lalaibadu nokladuna khumai tamane aisu iyambai changi nakta chathokpado ngamdribane aikhoi babungi hotel gi chawthorokpagi thabakse nomagi chinba asum henchile kokse ngaudana leirabane manidu makha tarai hoida inawshidi thabak chin bhaibase khwaidagi pharabane thabak komba mina kaidaunungda nungai yai phaba kadai dei ngamladage nate ima pabung ibo hoidi kalidana lalaiba takna khumlai hoita mane hajimagidi ima pabung gi oinade karisu anaya ki yaudi ibokti laikhidre chahi marum phare mani nungai tana o ibok leitroboire noisu pau italakidrene iyambada gamta lalaibadu tapna khumlei babasu masana bai guwahati da chatpai marang tawbada laigi soidanabada katkreda tamane sardanung chauna tawkhidre mani mangak nomlei phare adu Yaireima hoigi pauna kari tariba aidi sida leirebanina kariso mata tadrene Yaireima dubu pharaba jalone leiba lalaiba sor chauna holaduna hairei wafamse hek palakpada tamane aigi thamoise mache taribase pabung nokol jaloina Yaireima puduna chatkiba numitai tasingna haijarabada pau phaunaba hanagumna ngamkhidre ai amuk anirakti Delhi da chaloi pabung nokol chandama unare Yaireima unabadi sufang phanglakte mana mirol tadringai treatment pibai matamduda uhawi adudagi makhadi ukhidre sinthoi basu India selection fangduna training da laiki haiduna thengnaraktre Yaireima do nabadi phare haina tamle pabungna adubu unagi haibadi phanglaktre pabung do masasu yam soksilawre imasi laisilembisu Heereima leitabadudagi hena soksinduna lehawre imasi setalna seba tawhawre harauba mami tana haude da tamane mani tapna karibudi harauningai leire ado thokriba thawdosing mangumlaba
nangga unarakte hairibasimadi karigino tasingna phatrabagira natraga atopa maram leibra nate iyambana haibadi miyoi bai khoise phattabagi wakalna hekta mang thaidune sum haibani kola leiba aina wakaltade ichan Yaireima do mapung phana pharamgadoba mandebu pharamlabasu tanjaduda langlendo cha loluriba jatni kap ani mabung singi mangda thami aduga tapna phamthai laleiba langlenda onchinduna cha mok loluriba ichan wanaba langlen noklei khoida laklaga cha kap am phau thakna hankradi kanana nungai dunu tama chana badi leiramdrei laleiba nokladuna yare yare chana ba yaudrusu ichan na loinba cha sidang hauna thakage aisu karisu leibiraktre hayeng yaksang doina leibirage laleiba wadu da langlen nokjai mani do chadu chingladuna moigi mi phatta roberto nan thokre hairi nira leiba laleiba sukham lei domaina aisu paper da thingnere tamane nan thokbo oiram lai thadokhiba oiramne mapa na selaga moi mapa do khoi babunga su adum khara tinabane yam close oitrasu thaina ge aphawba businessman ngaktane khoi babung hoi moise wari da tabani da ide adu soidana moi mapagi khut yaram gani khale mani du makha tarai mi phattaba singse suksi heksi de hayeng sira phawba moisini maru na yuge do tawdori bani phatkidre da Robert ibo nahak thaki mung amabu awaba hekta halida asum nang hek tu phamin naraga wari watai tawi lalaibadu hannaba sim sarai tanjadu da lalaibagi phone do call ama lai yam thajadaba call ni samkhya pabung nokul change call ni lalaiba yam harauna hello babo